ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯃꯥꯟꯖꯒꯤ ꯅꯨꯄꯤꯅꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯈꯔꯁꯨ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯏ꯫ ꯃꯥꯟꯖꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯈꯔ ꯄꯤꯛꯏ, ꯈꯝꯕꯜ ꯆꯥꯎꯒꯜꯂꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯃꯥꯟꯖꯒ ꯃꯔꯛ ꯃꯔꯛꯇ ꯈꯠꯅꯕ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ꯫ ꯁꯤꯖꯅ "ꯃꯣꯏ ꯃꯄꯥ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯡ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ, ꯑꯉꯥꯡꯅꯒ ꯑꯣꯏꯔꯦ ꯑꯩꯗꯤ ꯎꯟꯊꯣꯛꯅ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯥꯒꯤ ꯃꯇꯧꯁꯦ ꯏꯉꯥꯎ ꯉꯥꯎꯔꯗꯅ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯅꯪꯕꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖꯅ ꯃꯥꯒꯤ ꯅꯨꯄꯥ ꯈꯥꯕꯗ ꯈꯨꯕꯥꯛꯅ ꯃꯅꯪꯒꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ꯫ ꯈꯥꯕ "ꯇꯧꯔꯛꯂꯤ ꯃꯇꯧꯗꯨ ꯃꯤ ꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯤ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ "ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯍꯥ? ꯅꯠꯇꯦ, ꯑꯉꯥꯡꯁꯤꯡ ꯎꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯅꯪ ꯁꯤꯃ ꯇꯟꯖꯥ ꯃꯦꯟꯖꯥ ꯏꯆꯥ ꯍꯦꯛ ꯆꯥꯗꯅ ꯂꯥꯡꯈꯤꯕꯁꯤꯅ. ꯀꯩꯅꯣ ꯅꯨꯄꯥ, ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛꯀꯟꯅ ꯁꯥꯎꯒꯠꯂꯛꯏꯗꯨꯅ?" "ꯍꯩ, ꯋꯥ ꯉꯥꯡꯕꯗꯅꯦ ꯆꯨꯝꯅ ꯉꯥꯡ ꯀꯣ. ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤꯉꯣꯟꯗ ꯁꯦꯁꯥ ꯇꯧꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯨ ꯃꯧꯗꯨ ꯎꯔꯝꯂꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕ?" "ꯀꯥꯏꯗꯒꯤ ꯎꯗꯣꯏꯅꯣ? ꯀꯔꯤꯅꯣ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ? ꯅꯪꯗꯤ ꯈꯔ ꯇꯧꯖꯒꯜꯂꯤꯗꯅ, ꯅꯍꯥꯟꯁꯨ ꯆꯣꯞꯄꯗꯣ ꯅꯪ ꯍꯟꯕ ꯂꯩꯇꯦꯕ." "ꯑꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗꯕꯅꯤ ꯀꯩꯅꯣ." "ꯚꯥꯞ ꯑꯣꯏꯍꯧꯗꯕꯗꯨꯅꯤ ꯍꯥꯏꯔꯤꯁꯦ꯫ ꯑꯁ ꯅꯨꯄꯥ ꯅꯪꯁꯤꯗꯤ ꯉꯥꯡꯅꯕ ꯉꯝꯖꯄꯣꯠꯇꯦꯗ. ꯅꯨꯄꯤꯗꯧꯅ ꯃꯔꯩ ꯇꯨꯔꯩ ꯀꯟꯈ꯭ꯔꯦ. ꯑꯁꯦꯡꯕ ꯅꯨꯄꯤꯒ ꯑꯣꯏꯔꯝꯂꯗꯤꯅꯦ ꯅꯆꯤꯟ ꯀꯟꯃꯟꯗꯅ ꯅꯨꯄꯥꯅ ꯐꯨꯕꯗ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯍꯦ." "ꯇꯧꯔꯤꯁꯤ ꯃꯁꯤꯒꯤ ꯉꯥ ꯄꯨꯛꯂꯥꯎꯕꯤ ꯃꯥꯟꯕꯤꯁꯤꯅ ꯉꯥꯡꯉꯤꯁꯤ ꯌꯦꯡꯉꯨ. ꯍꯩ, ꯅꯁꯛꯅꯤꯅ ꯅꯨꯡ ꯊꯔꯣꯏ ꯍꯦꯛ ꯃꯥꯜꯂꯗꯅ. ꯅꯔꯦꯞꯀ ꯅꯉꯥꯜꯒ ꯌꯦꯡꯕꯗ ꯃꯉꯥꯜꯅ ꯍꯦꯛ ꯉꯝꯂꯗꯅ. ꯅꯕꯨꯛꯅ ꯀꯔꯥꯏꯅꯣ ꯅꯀꯣꯛꯅ ꯀꯔꯥꯏꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ. ꯏꯉꯥꯒꯤ ꯅꯣꯡ ꯑꯍꯥꯟꯕ ꯇꯥꯔꯛꯄꯗ ꯅꯥꯄꯤ ꯃꯔꯛꯇ ꯃꯔꯨꯝ ꯍꯥꯏꯕ ꯉꯥ ꯄꯨꯛꯂꯥꯎꯕꯤ ꯍꯩꯗꯣ ꯃꯥꯜꯂꯤꯅꯦ ꯅꯪꯁꯦ." "ꯍꯔꯦ ꯍꯥꯏꯗꯨꯅꯤ, ꯄꯨꯛꯂꯥꯎꯕꯤ ꯃꯥꯟꯕ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯉꯥꯆꯧ ꯃꯥꯟꯕ ꯅꯪꯅ ꯉꯥꯎꯈꯤꯕꯗꯣ? ꯍꯥ? ꯍꯧꯗꯣꯛꯅꯔꯕꯗꯤꯅꯦ ꯋꯥ ꯌꯥꯝꯅ ꯂꯩꯕ ꯖꯥꯠꯅꯤ. ꯀꯥꯟꯅꯗꯦ ꯅꯨꯄꯥ, ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ." ꯂꯥꯏꯖꯂꯦꯝꯕꯤ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯏꯃꯥ, ꯕꯥꯕꯥ, ꯆꯥꯁꯤꯗ ꯂꯩꯔꯦ." ꯍꯥꯏꯗꯨꯅ ꯃꯊꯪ ꯆꯥ ꯄꯤꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯁꯤꯖ ꯆꯥꯗꯣ ꯑꯃꯨꯛꯇꯪ ꯐꯠ ꯆꯤꯡꯕꯒ, "ꯑꯁ ꯍꯥꯎꯈ꯭ꯔꯦꯗ, ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯁꯦ ꯌꯥꯝ ꯍꯥꯎꯏ ꯃꯤ." ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯈꯥꯕꯗ ꯑꯃꯨꯛ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ꯫ ꯈꯥꯕ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯅ "ꯍꯣꯏꯅꯦ, ꯌꯥꯝ ꯍꯥꯎꯏꯅꯦ" ꯍꯥꯏꯔꯒ ꯁꯤꯖꯗ ꯑꯃꯨꯛ ꯁꯦꯠ ꯂꯥꯎꯅ ꯊꯥꯕꯗ ꯁꯤꯖ ꯆꯥꯗꯣ ꯊꯣꯛ ꯍꯩꯗꯣꯛꯈ꯭ꯔꯦ꯫ "ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯉꯥꯎꯔꯕ꯭ꯔꯥ ꯅꯨꯄꯥ ꯅꯪꯕꯣ? ꯆꯥ ꯄꯥꯏꯔꯤꯕ ꯈꯨꯠꯁꯤꯗ ꯑꯗꯨ ꯀꯟꯅ ꯊꯥꯔꯛꯂꯤꯕꯗꯨꯕꯣ? ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯊꯥꯗꯕ꯭ꯔꯥ? ꯍꯥ? ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕꯁꯤ ꯁꯨꯛꯌꯥ ꯌꯥꯗꯦ. ꯑꯗꯨ ꯐꯔꯤꯅꯤꯅꯦ ꯑꯗꯣ." "ꯅꯨꯄꯥ ꯅꯪꯒꯤꯁꯦ ꯇꯧꯒꯦꯅ ꯇꯧ ꯃꯥꯜꯂꯤꯗ. ꯑꯩꯗꯤ ꯆꯨꯝꯅ ꯅꯪꯒꯜꯗ ꯊꯥꯕꯅꯤ. ꯑꯗꯨꯒ ꯅꯪꯗꯤ ꯈꯨꯠꯇ ꯍꯦꯛꯇ ꯊꯥꯔꯛꯂꯤꯕꯁꯤꯕꯣ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯆꯥ ꯄꯤꯊꯛꯅꯤꯡꯗꯧ ꯃꯥꯜꯂꯦꯕ." ꯈꯥꯕꯁꯨ ꯁꯣꯏꯈꯤꯕ ꯍꯥꯏꯗꯨꯅꯤ ꯃꯈꯨꯠꯇ ꯍꯦꯛ ꯊꯥꯖꯤꯜꯂꯨꯔꯦ꯫ "ꯅꯨꯄꯤ ꯁꯥꯎꯔꯅꯨꯍꯦ, ꯑꯩꯅ ꯊꯥꯕꯗ ꯃꯐꯝ ꯆꯥꯈꯤꯗ꯭ꯔ ꯃꯥꯜꯂꯦ. ꯑꯗꯣ ꯃꯧꯗ ꯆꯥꯗꯣ ꯑꯃꯨꯛ ꯄꯨꯔꯛꯎ ꯍꯥꯏꯌꯨꯗꯅ." "ꯌꯥꯔꯦ, ꯏꯀꯥꯏꯗ꯭ꯔꯣ? ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯥꯕꯨ ꯍꯩꯗꯣꯛꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ. ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯍꯩꯗꯣꯛꯂꯤꯅꯣ ꯍꯪꯉꯛꯑꯗꯤ ꯀꯔꯝꯍꯥꯏꯅ ꯈꯨꯝꯅꯤ?" "ꯌꯦꯔꯥ, ꯑꯗꯨꯒꯤꯕꯨ ꯈꯨꯠꯅ ꯊꯦꯡꯕꯗ ꯍꯩꯗꯣꯛꯈ꯭ꯔꯦꯅ ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯗꯨꯕꯨ." "ꯅꯨꯄꯥ ꯅꯪꯁꯦ ꯃꯊꯣꯡꯗꯤ ꯂꯥꯏꯕ ꯆꯥꯗꯕ ꯖꯥꯠꯅꯤꯀꯣ." ꯏꯃꯨꯡꯗ ꯂꯥꯏꯖꯂꯦꯝꯕꯤꯒ ꯃꯥꯟꯖꯒ ꯑꯃꯨꯛ ꯂꯥꯎꯅꯔꯛꯏ꯫ "ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯆꯠꯄꯗ ꯅꯪ ꯂꯥꯛꯀꯦꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ?" "ꯈꯪꯗꯦ, ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯅꯤ." "ꯅꯪꯅ ꯂꯥꯛꯀꯗꯣꯏꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯪꯂꯤꯁꯦ. ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯄꯗ ꯅꯨꯄꯤꯅꯀꯣ ꯀꯣꯏꯏꯟ ꯏꯟꯅꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ." "ꯏꯟꯅꯗꯕ ꯌꯥꯗꯕꯅꯤ ꯈꯪꯉꯕ." "ꯑꯦ, ꯀꯔꯤꯒꯤ?" "ꯑꯣ ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯅꯃꯤꯠ ꯌꯥꯝ ꯌꯥꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯕꯅꯤ. ꯑꯗꯨꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕ ꯈꯪꯉꯕ." "ꯀꯅꯥꯅ ꯍꯥꯏꯕꯗꯨꯅ? ꯍꯥ? ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯃꯤꯠ ꯌꯥꯝꯃꯤꯁꯦ ꯀꯅꯥꯅ ꯍꯥꯏꯒꯦꯕ? ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯄꯥꯈꯪꯂꯣ ꯍꯥ? ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯤ ꯀꯣ. ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯅꯥ ꯑꯃꯨꯛ ꯌꯦꯡꯗꯧꯔꯤꯒꯦ? ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯁꯤꯗꯤ." "ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯅꯤ." "ꯑꯣ, ꯅꯪꯒꯤꯁꯤ ꯏꯟꯅꯗꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯍꯥ?" "ꯍꯣꯏ, ꯌꯥꯗ꯭ꯔꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯅꯦ ꯑꯃꯥꯡꯁꯪꯗꯅꯦ ꯈꯣꯡ ꯍꯥꯝꯃꯨꯈꯤꯒꯦ. ꯅꯪ ꯂꯥꯛꯀꯗ꯭ꯔꯣ?" "ꯑꯦ, ꯑꯗꯨꯗꯤ ꯀꯩꯗꯧꯕꯩ ꯂꯥꯛꯇꯣꯏꯕ? ꯅꯪ ꯑꯩꯅ ꯆꯠꯂꯤꯈꯩ ꯏꯟꯅꯅꯤꯗꯥꯏꯅꯦ." "ꯑꯗꯨꯗꯤ ꯇꯜꯂꯦ, ꯅꯪꯅ ꯇꯣꯝ ꯆꯠ." ꯑꯁꯨꯝꯅ ꯃꯣꯏꯅ ꯌꯦꯠꯅꯕꯗꯨ ꯈꯥꯕꯒ ꯁꯤꯖꯒꯅ ꯇꯥꯏ꯫ ꯁꯤꯖ ꯆꯪꯂꯛꯏ꯫ "ꯍꯩ, ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯌꯦꯠꯅꯔꯤꯗꯨꯕꯨ ꯍꯥ? ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ?" "ꯏꯃꯥ, ꯌꯦꯡꯉꯣ, ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕꯅꯤ. ꯑꯗꯨꯗ ꯃꯥꯁꯨ ꯂꯥꯛꯀꯅꯤ.
ꯑꯩꯅ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯅꯣꯅ ꯍꯥꯏꯔꯨꯔꯦ ꯂꯩꯍꯧꯋꯣꯅ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯝꯅꯤ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯃꯤꯅ ꯅꯨꯄꯤ ꯌꯥꯝ ꯀꯣꯏ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯕꯅꯤ ꯑꯗꯨꯅ ꯑꯩ ꯃꯥꯅ ꯆꯠꯄ ꯈꯨꯗꯤꯡ ꯏꯟꯅꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯥꯅ ꯌꯥꯗ꯭ꯔꯤꯕ ꯁꯤꯖ ꯅꯣꯛꯂꯒ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯣꯏꯅꯤꯅ ꯉꯁꯥꯏꯗꯒꯤ ꯀꯥꯁꯤꯗ ꯉꯔꯪ ꯉꯪꯂꯤꯁꯦ ꯍꯥ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯀꯥꯁꯤꯗ ꯈꯣꯏ ꯃꯍꯨꯝ ꯄꯥꯏꯁꯤꯜꯂꯛꯇꯅ ꯉꯪꯂꯤꯕꯣꯏ ꯅꯤꯡꯉꯦ ꯍꯩ ꯃꯧ ꯅꯨꯄꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯅꯨꯄꯤꯅ ꯇꯨꯀꯥ ꯌꯥꯝꯅ ꯊꯤꯔꯨꯅꯨꯀꯣ ꯃꯥꯒꯤꯁꯨ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯂꯩꯔꯝꯒꯅꯤ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯅꯨꯄꯤꯅ ꯀꯣꯏꯏꯟ ꯏꯟꯅꯕ ꯍꯧꯅꯗꯦ ꯍꯣꯏ ꯏꯟꯅꯗꯕ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯂꯥꯛꯈꯤꯅꯤꯀꯣ ꯏꯃꯥ ꯃꯥꯅ ꯆꯠꯇꯣꯏꯁꯦ ꯑꯔꯨꯕ ꯊꯕꯛ ꯀꯩꯁꯨ ꯂꯩꯄꯣꯟꯇꯦ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯇꯣꯏ ꯇꯧꯔꯤ ꯑꯩꯕꯨ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅꯦ ꯅꯪ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯂꯗꯅꯦ ꯁꯣꯏꯔꯣꯏꯀꯣ ꯉꯁꯤ ꯍꯩ ꯃꯥꯟꯖꯥ ꯅꯪꯁꯨ ꯏꯃꯧꯅ ꯍꯥꯏꯁꯦ ꯆꯨꯝꯕ ꯂꯩꯔꯝꯒꯅꯤꯀꯣ ꯅꯠꯇꯦ ꯀꯔꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ 이마나바 또 모두 나리 ꯑꯗꯨꯒꯤ ꯍꯪꯕ ꯆꯠꯂꯨꯒꯤ ꯇꯧꯕꯅꯦ ꯍꯩꯃ 마디 ꯀꯔꯤ ꯑꯣꯏꯅ 나리바 하 ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯠꯂꯨꯔꯣ 이마 마나 ꯁꯤ ꯇꯧꯁꯤꯟꯅꯩꯅꯤ ꯀꯩꯁꯨ 나ꯔꯝꯃꯣ ꯅꯨꯄꯤꯅ ꯉꯁꯤꯀꯣ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯧꯒꯠꯂꯛꯏꯀꯣ ꯃꯧ ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯕ꯭ꯔꯣ ꯊꯣꯡꯗ꯭ꯔꯤꯗ ꯏꯃꯥ ꯆꯥꯛ ꯏꯁꯤꯡꯗꯨ ꯊꯣꯡꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯄ ꯄꯥꯅꯗ ꯂꯩꯔꯤꯕ ꯍꯥ ꯆꯠꯂꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯄꯥꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯛꯂꯅꯤ ꯂꯥꯏꯖꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯟꯖꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯈꯪꯉꯤꯕ ꯅꯪ ꯉꯟꯇꯥꯅꯦ ꯍꯜꯂꯛꯇꯕꯗ ꯑꯩꯅ ꯀꯩꯗꯧ ꯌꯦꯡꯉꯨꯕ ꯅꯪ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯂꯦꯝꯕꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯥꯟꯖꯁꯨ ꯆꯠꯈ꯭ꯔꯦ ꯁꯤꯖꯅ ꯃꯇꯣꯝꯇ ꯍꯥꯏꯍꯧꯏ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯃꯁꯤꯗꯤ ꯈꯝꯕꯜ ꯌꯥꯝ ꯆꯥꯎꯗꯣꯔꯤ ꯃꯁꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯤꯔꯨꯜ ꯁꯛꯇꯥꯁꯤꯒ ꯃꯁꯤ ꯆꯩ ꯌꯥꯝ ꯆꯥꯅꯤꯗꯣ ꯃꯁꯦ ꯂꯥꯏꯖꯂꯦꯝꯕꯤ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯌꯥꯝ ꯊꯥꯖꯒꯜꯂꯤ ꯃꯥꯒꯤ ꯃꯇꯧꯁꯤ ꯂꯩꯀꯥꯏꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯥꯟꯅꯕꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯂꯦꯝꯕꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯈꯔ ꯋꯥꯊꯤ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤ ꯎꯕꯗ ꯃꯣꯏꯅ ꯍꯥꯏꯅꯩ ꯁꯤꯟꯊꯥꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯣꯛꯈꯣ ꯌꯦꯡꯉꯣ ꯑꯥꯗ ꯂꯥꯏꯖꯂꯦꯝꯕꯤ ꯂꯥꯛꯏꯁꯦ ꯁꯤꯗ ꯂꯥꯛꯄ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯁꯥꯖꯤꯜꯂꯒ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯍꯟꯁꯤ ꯃꯌꯥꯝꯅ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯌꯥꯅꯔꯦ ꯂꯥꯏꯖꯂꯦꯝꯕꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯤꯟꯊꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯂꯥꯏꯖꯂꯦꯝꯕꯤꯌꯥ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯂꯥꯛꯏꯔꯣ ꯍꯣꯏ ꯂꯥꯛꯏꯅꯦ ꯑꯗꯣ ꯅꯣꯏ ꯃꯌꯥꯝꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯣ ꯑꯩꯈꯣꯏꯁꯨ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯕꯅꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ ꯂꯥꯛꯈꯣꯗꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯁꯤꯟꯗꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯌꯥꯝ ꯄꯨꯟꯕꯁꯤꯁꯨ ꯈꯔ ꯌꯥꯎꯕ ꯐꯩꯌꯦ ꯂꯥꯏꯖꯂꯦꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤ ꯁꯤꯟꯊꯥꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯅꯦ ꯂꯥꯏꯖꯂꯦꯝꯕꯤ ꯑꯩ ꯅꯣꯏ ꯅꯨꯄꯥꯒꯤ ꯄꯥꯎ ꯑꯃ ꯇꯥꯏꯌꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯗꯤ ꯈꯪꯗꯦꯀꯣ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯑꯁ ꯇꯝꯃꯔꯣꯏꯗ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯇꯩ ꯏꯅꯥꯎ ꯈꯠꯅꯗꯅ ꯑꯩ ꯑꯃꯨꯛ ꯕꯗꯅꯥꯝ ꯆꯥꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯀꯩꯅꯣ ꯍꯥꯏꯌꯣꯕꯗꯣ ꯑꯁꯨꯝꯅ ꯂꯥꯏꯖꯂꯦꯝꯕꯤꯅ ꯁꯨꯝ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯁꯤꯟꯊꯥꯅ ꯋꯥꯁꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯅꯣꯏ ꯅꯨꯄꯥꯗ ꯀꯗꯦ ꯍꯥꯏꯔꯨꯅꯨꯀꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯈꯠꯅꯔꯒ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯗꯅ ꯑꯩ ꯑꯃꯨꯛ ꯑꯁ ꯇꯜꯂꯤꯀꯣ ꯅꯪ ꯑꯗꯨꯝ ꯈꯪꯖꯤꯜꯂꯒ ꯂꯩꯌꯣꯕ ꯍꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯕ ꯑꯩꯁꯨ ꯃꯤꯅ ꯇꯝꯂꯛꯄꯅꯤ ꯑꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯊꯪꯅꯕꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯃꯣꯏ ꯑꯗꯨꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯋꯥꯗꯣ ꯁꯤꯈꯤꯗꯅ ꯍꯜꯂꯛꯂꯒ ꯂꯩꯕꯤ ꯑꯃ ꯂꯩ ꯃꯥꯜꯂꯦ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯅꯣꯏ ꯅꯨꯄꯥꯒ ꯈꯪꯅꯕ ꯃꯥꯜꯂꯦ ꯅꯠꯇꯦ ꯅꯣꯏ ꯅꯨꯄꯥꯗꯨ ꯃꯥꯟꯖ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯗꯨꯅꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯃꯥꯟꯖ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯑꯗꯨꯗꯒꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯂꯛꯄꯅꯤ ꯑꯗꯨꯗ ꯑꯩꯅ ꯃꯥꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯀꯩꯗꯧꯔꯒꯦꯅ ꯍꯪꯂꯨꯕꯗꯅꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁꯨꯝꯅ ꯁꯤꯟꯊꯥꯅ ꯌꯥꯝ ꯃꯥꯅ ꯋꯥꯔꯤꯗꯨ ꯇꯝꯃꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯣꯏ ꯃꯁꯦꯜ ꯃꯤꯁꯤ ꯈꯠꯅꯔꯒ ꯇꯨꯃꯤꯟ ꯅꯣꯛꯏ ꯃꯣꯏꯅ ꯇꯧꯔꯤꯕꯗꯨ ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯨꯝꯂꯝꯒꯅꯤ ꯑꯩꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯍꯦꯛ ꯆꯠꯂꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯅꯣꯏꯅ ꯍꯥꯏꯔꯛꯄ ꯌꯥꯝ ꯐꯔꯦ ꯈꯪꯅꯤꯃ ꯍꯣꯔꯦꯟꯗꯤ ꯍꯜꯂꯛꯈꯤꯁꯅꯣꯕ ꯑꯩ ꯇꯧꯒꯦ ꯈꯪꯅꯦꯕ ꯍꯩ ꯁꯣꯏꯔꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯗꯅ ꯑꯁ ꯑꯩ ꯇꯝꯂꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤꯗ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯅꯣꯏꯗ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯣꯏ ꯅꯥꯏꯗꯁꯨ ꯑꯩꯅ ꯆꯦꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯂꯥꯏꯖꯂꯦꯝꯕꯤ ꯏꯟꯁꯥꯡ ꯅꯥꯄꯤꯒ ꯂꯩꯗꯅ ꯆꯠꯈ꯭ꯔꯦ ꯑꯃꯅ ꯍꯥꯏꯔꯛꯏ ꯁꯤꯟꯊꯥ ꯅꯪꯁꯨ ꯌꯥꯝ ꯃꯥꯅ ꯇꯧꯈ꯭ꯔꯦ ꯌꯦꯡꯉꯨ ꯃꯥꯅ ꯆꯠꯂꯤꯁꯦ ꯈꯣꯡꯊꯥꯡꯀꯥꯁꯦ ꯇꯞꯅ ꯆꯠꯇꯦ ꯍꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ
ꯑꯩꯗꯤ ꯌꯥꯎꯖꯗꯦꯀꯣ ꯅꯣꯏ ꯈꯣꯟꯊꯤ ꯆꯥꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯩꯗꯧꯕꯩꯅꯣ ꯅꯣꯏꯅ ꯃꯤꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯗꯨꯕꯣ ꯍꯥ ꯍꯣꯔꯦꯟ ꯑꯃꯨꯛ ꯈꯠꯅꯗꯕ ꯁꯤꯜꯂꯤꯕ꯭ꯔꯣ ꯃꯤ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯆꯕꯁꯤꯗ ꯅꯣꯏꯅ ꯍꯤꯒꯥꯏ ꯋꯥꯕꯨ ꯇꯧꯁꯤꯟꯗꯅ ꯏꯟꯁꯥꯡ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦꯁꯦ ꯍꯩ ꯋꯥꯅꯕꯤꯁꯥ ꯅꯣꯏꯅꯦ ꯍꯦꯟꯃꯜꯂꯤꯀꯣ ꯅꯣꯏ ꯂꯥꯏꯖꯂꯦꯝꯕꯤ ꯌꯥꯝ ꯁꯥꯎꯅ ꯃꯌꯨꯝ ꯌꯧꯔꯛꯏ ꯑꯗꯨꯒ ꯃꯇꯣꯝꯇ ꯌꯨꯝꯗꯨꯗ ꯏꯔꯥꯡ ꯀꯥꯗꯅ ꯂꯩ ꯁꯤꯖꯅ ꯃꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯗꯅ ꯍꯩꯃꯧ ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦꯅꯦ ꯅꯪꯅ ꯅꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤꯕꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯍꯩ ꯍꯩ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯥꯟꯖ ꯃꯃꯥꯟꯅꯕ ꯍꯦꯝꯕꯒ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯆꯪꯃꯤꯟꯅꯔꯛꯏ ꯂꯥꯏꯖꯂꯦꯝꯕꯤ ꯃꯤ ꯌꯥꯎꯔꯛꯂꯤ ꯀꯥꯏꯅ ꯈꯪꯕ ꯅꯠꯇꯦ ꯃꯥꯟꯖ ꯍꯣꯏꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯧꯔꯛꯏ ꯀꯥꯏ ꯆꯠꯂꯨꯒꯦ ꯃꯥꯟꯖ ꯏꯉꯛ ꯉꯛꯅ ꯊꯕꯛ ꯆꯠꯂꯨꯕꯗꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯊꯕꯛꯅꯣꯕꯗꯣ ꯀꯩꯅꯣꯅꯦ ꯍꯦꯝꯕꯒꯤ ꯏꯕꯥꯅꯤ ꯊꯕꯛ ꯑꯃ ꯁꯨꯝ ꯆꯠꯂꯨꯕꯅꯦ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯁꯧ ꯂꯥꯡꯗꯅ ꯂꯩꯔꯝꯃꯤꯁꯤꯅ ꯍꯥ ꯃꯤ ꯌꯥꯎꯔꯤꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯥꯏꯖꯂꯦꯝꯕꯤ ꯃꯥꯟꯖꯅ ꯍꯥꯏꯕꯒ ꯇꯥꯗꯦ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯂꯨꯏ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩꯅ ꯂꯣꯏ ꯈꯪꯉꯕꯅꯤ ꯅꯣꯏ ꯆꯠꯂꯨꯏꯗꯣ ꯍꯦꯝꯕ ꯏꯀꯥꯏꯔꯞ ꯇꯧꯏ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯏꯕꯣ ꯆꯠꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯃꯥꯟꯖ ꯍꯦꯝꯕꯒꯤ ꯃꯃꯥꯡꯗ ꯁꯥꯎꯕꯁꯨ ꯌꯥꯗꯕꯒꯨꯝ ꯋꯥꯈꯜ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯍꯥ ꯆꯪꯈ꯭ꯔꯣ ꯏꯃꯨꯡ ꯃꯤ ꯃꯃꯥꯡꯁꯤꯗ ꯀꯩꯒꯤ ꯃꯤꯒꯤ ꯃꯃꯥꯡ ꯍꯥ ꯍꯩꯒꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯗꯤ ꯅꯪꯅ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯄꯨ ꯄꯥꯈꯪ ꯁꯥꯗꯅ ꯆꯠꯂꯤꯁꯤꯕꯣ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯀꯣꯏꯕ ꯅꯪꯅ ꯍꯥꯏꯗꯨꯕ ꯍꯥ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯀꯣꯏꯕꯅꯣꯕ ꯑꯩꯁꯨ ꯈꯪꯉꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯅꯪꯅ ꯀꯣꯏꯕ ꯍꯜꯂꯛꯄꯤꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯏ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯁꯥꯎꯅꯤꯡꯃꯟꯗꯅ ꯆꯪꯁꯤꯟꯗꯨꯅ ꯐꯨꯒꯦ ꯍꯦꯛ ꯇꯧꯕꯒ ꯍꯦꯝꯕꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯤ ꯅꯪ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯦꯝꯕ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥꯟꯖ ꯈꯪꯉꯤ ꯍꯥ ꯆꯠꯂꯒꯦꯕ ꯍꯣꯏ ꯏꯇꯥꯎ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯨꯝꯅ ꯍꯦꯝꯕ ꯆꯠꯈ꯭ꯔꯦ ꯍꯩ ꯅꯪꯅ ꯍꯥꯏꯗꯣ ꯀꯔꯤ ꯍꯥ ꯅꯠꯇꯦ ꯃꯤꯒꯤ ꯃꯃꯥꯡꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯃꯇꯝ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯀꯗꯥꯏꯗꯒꯤ ꯍꯜꯂꯛꯄꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯅꯪꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯌꯥꯝ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯪ ꯁꯣꯏꯔꯣꯏꯀꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯗꯣ ꯅꯪꯅ ꯊꯕꯛ ꯆꯠꯄꯅꯤ ꯍꯥꯏꯗꯅ ꯁꯤꯗꯒꯤ ꯆꯠꯂꯒ ꯍꯜꯂꯛꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯔꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯆꯈ꯭ꯔꯒꯦ ꯅꯪ ꯍꯜꯂꯛꯄꯤꯗꯣ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ ꯍꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯅꯪꯅꯦ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯄꯪꯂꯧꯗ ꯂꯧꯒꯅꯨꯀꯣ ꯅꯪꯅ ꯇꯧꯗꯅ ꯃꯤꯅ ꯍꯥꯏꯔꯛꯄ ꯌꯥꯕ꯭ꯔꯣ ꯇꯧꯗꯅ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅ ꯁꯥꯎꯅꯤꯡꯃꯟꯗꯅ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯁꯤꯖꯅ ꯍꯩ ꯍꯩ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯀꯩꯅꯣꯕꯨ ꯁꯤ ꯅꯨꯄꯤꯁꯤꯕꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯃꯁꯤ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯉꯥꯏꯈꯣꯅꯦ ꯏꯃꯥ ꯍꯥꯏꯒꯦ ꯇꯥꯈꯣꯅꯦ ꯍꯥꯏ ꯂꯥꯏꯖꯂꯦꯝꯕꯤꯌꯥ ꯅꯪꯗꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯍꯥ ꯅꯠꯇꯦ ꯀꯅꯥꯅ ꯍꯥꯏꯔꯛꯄꯅꯣꯕ ꯃꯤꯅ ꯍꯥꯏꯔꯛꯄꯅꯤ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯍꯪꯉꯤꯁꯦ ꯅꯪ ꯉꯁꯥꯏ ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯟꯁꯥꯡ ꯂꯩꯕ ꯆꯠꯂꯨꯔꯒ ꯏꯟꯁꯥꯡꯗꯤ ꯂꯩꯔꯛꯇꯅ ꯁꯥꯎꯔꯒ ꯍꯜꯂꯛꯂꯤꯕꯗꯨ ꯑꯗꯨꯒꯤꯔꯥ ꯍꯥ ꯃꯥꯅꯤ ꯑꯩꯅ ꯈꯜꯂꯤꯅꯤ ꯀꯩꯊꯦꯜꯗ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨ ꯊꯦꯡꯅꯔꯝꯂꯅꯤꯕ ꯁꯣꯏꯗꯅ ꯍꯩꯃꯧ ꯃꯤꯅ ꯍꯥꯏꯕ ꯋꯥꯁꯨ ꯄꯪꯊꯥ ꯊꯥꯖꯒꯅꯨꯀꯣ ꯅꯃꯤꯠꯅ ꯅꯈꯣꯡ ꯎꯔꯕ ꯀꯥꯟꯗ ꯍꯥꯏꯌꯨ ꯌꯥꯔꯦ ꯏꯃꯥꯁꯨ ꯅꯆꯥꯒꯤ ꯃꯤꯆꯪ ꯆꯪꯉꯤꯗꯣ ꯏꯍꯦ ꯃꯤꯆꯪ ꯆꯪꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ ꯂꯥꯏꯖꯂꯦꯝꯕꯤ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯂꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯁꯤꯖꯅ ꯏꯃꯥꯒꯤ ꯃꯥꯟꯖꯥ ꯅꯪ ꯅꯀꯣꯛ ꯈꯔ ꯁꯥꯗꯧꯔꯤꯀꯣ ꯃꯁꯤꯌꯥ ꯃꯤꯋꯥ ꯌꯥꯝꯅ ꯂꯧꯏꯀꯣ ꯅꯤꯡꯊꯤꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨꯀꯣ ꯈꯪꯗ꯭ꯔꯤꯗꯤ ꯏꯃꯥ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯁꯦ ꯈꯣꯡꯀꯥꯞ ꯑꯃ ꯀꯥꯟꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ ꯈꯃꯜ ꯆꯥꯎꯔꯤꯅꯤ ꯍꯥꯏꯗꯅ ꯋꯥ ꯉꯥꯡꯉꯣꯏꯗꯅ ꯇꯧꯔꯤꯅꯤ ꯁꯥꯎꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝꯅ ꯁꯤꯖꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯅꯨꯃꯤꯠꯇꯨ ꯂꯩꯈꯤ ꯃꯥꯟꯖꯗꯤ ꯇꯁꯦꯡꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯅꯠꯇꯦ ꯃꯥꯅ ꯆꯠꯂꯤꯕꯗꯨꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯂꯤꯕꯗꯨ ꯏꯃꯨꯡꯗꯨꯗ ꯀꯅꯥꯗꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯝꯗꯦ ꯃꯌꯨꯝꯗꯒꯤ ꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯆꯠꯀꯅꯤ ꯑꯗꯨꯒ ꯊꯕꯛ ꯁꯨꯐꯝꯗ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯁꯨꯕꯅꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗꯅ ꯇꯨꯡꯁꯤꯜꯂꯒ ꯊꯝꯂꯝꯃꯤ ꯃꯥꯟꯖ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯇꯠ ꯇꯠꯇꯅ ꯈꯠꯅꯕ ꯍꯧꯕꯗꯧꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯨꯝ ꯉꯥꯡꯂꯛꯄꯗꯨꯗ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯃꯥꯏꯅ ꯚꯥꯞ ꯇꯥꯅꯤ ꯇꯧꯔꯤꯁꯤꯅꯦ ꯌꯨꯝꯁꯤꯗ ꯏꯃꯥꯟꯅꯕ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯗꯕꯁꯤꯗ ꯃꯥꯅ ꯋꯥꯈꯜ ꯐꯠꯇꯕ ꯄꯥꯈꯠꯅ ꯈꯜꯂꯤ ꯈꯪꯅꯤꯡꯉꯁꯤ ꯁꯥꯟꯅꯒꯦꯕꯅ ꯑꯁꯨꯝꯅ ꯃꯥꯟꯖꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯇꯧ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯐꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯃꯤꯒꯤ ꯃꯑꯣꯡꯗ ꯑꯃ ꯁꯥꯔꯤ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯥꯒ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯕ ꯃꯥꯜꯍꯜꯂꯤ ꯂꯥꯏꯖꯂꯦꯝꯕꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯕꯒ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯥꯗ ꯂꯥꯛꯏ
Thong loolaga manungda mi makhol tarakpaduda Laizalembi tumina tadul nei. Hai, kanagano mana wari sarise. Kana laizak nusibo. Haidana phaklang do nappagatay. Somdana manza nupa makhol amuksa nupi makhol amuksa tawduna leiri. Hai, nupi ora malene mana wari sarise. Mati kaidagi nupi karon kana sangakiba. Thongalo na tawrisigo. Nupa, nupa. Kanagano nang wari saido. Ha, kanagano haibani. Manza sukung kumlamde Laizalembi isau lang mahurei. Aina haibka tadin tawrise. Aina singnabado sukna oiramganiba. Magi halakpido madu suwaina oiramganiba. As ai leib yadreda kamai tawni sigi. Imada takpana phagadra. Sidi thongsi thugairaga ita sangage. Aduga masigi halakpise pasamdu khudangdi laga ita hairaga loire. Kadadi thanglarukige. Siyaiduna Laizalembi thangloba satkhre. Somdana manza Laizalembi na ngawdu taraga tik nokli. Laizalembi na thang puraklaga. Noi thonglo labanina hauji thongsi thugairage ko. Asumna thongdo hin bhaurai manza asumna khalai. Kaiduni phagi do braibu thong kaibu tari dorisi. Engai khone thong siangini masinu pisidi. Asumna manza na thong khangli Laizalembi na. Karai nupi do ha kai sakra. Ino nang taidu thanga pai na taidu. Laizalembi Manzana haibaga kumde kanka luka khoi thi thiri. Nate karai lekhrage haiba hojiki nupido. Kai digi nupido nang na haidu ba. Hojikta nang gauri isana khiba halakpido kai jakhrage ba. Nang na thongau se thadokhraba ha. Manza nakalda leithokna tik nokli. Laizalembi phamungda leiba. Manzana phina mi manba masaribadu ure. Oh, sida leidana. Nang ngasidi numit suredana. Halakpi nang na aigi nupa munba yabra. Ha, nasam nu phoidat. Asumnap tapaidna singbada phi ngakta oirami. Ai, sidi phini ne. Nate, nupi du kai sakrage haibani. Nupa nangbo. Hey, asai sakragai. Nangna thang paidan lakpaduda madi kidun singkredana. Phai, nang mayam pablaba natro. Nangna ai leina thonglon silaga nupi du gor isa bangam lebane ba. Natra. Lamda gen doktana yumyu silab natro. Phare, nang maga lemin hawro. Ai ni ipam chatlan. Asihaidun Laizalembi kambaya kidri apomlomda khongthang yangna sakhi manjina khali. Singbi satkidan tokpa tari dorisi takamomdradi. Hey, ngai khone mina phagi toraga masi aina phagi tobu kai degi nupi. Kai phagi. Hausikta kaada nupi duga wari sanari badatro. Lehoro nang dugaina palhoro nupi duga halakpi duga. Manjana tanaduna phanabu hotnai. Laizalembi yakidri ma asengbu oina khankhri. Manzigi makhut ke kantatlaga sauna satkre. Kamai toni toruside. Ima hoiduna kai tan sakrabunu khangjib. Tanza sida si kamai tawduna musakre ni se. Lambi sida ko jingna busu tal. Oida sakki su sakrasa. Horin ni malak laga ko kawhalu baiduni. Asumna manza Laizalembi na sakki budu yenduna. Asuk tok baiduni isu. Kai nagino phagi he tawri tawrise. Asumna manza matha sana leiringai sida Sijagi matai manaudu thabak chalubagi halai. Ai mawa, se isang na pi khara yauri bani lausilu lausi swabana loiri. Ising nya ising khitaga puthorau. Sijana phana kaurubasu sukungkum laktabaduda. Kaino ni maudu bo karai sakhraza no nya ai Laizalembi ya. Manza thoklei aduga. Iba nangna kauridudi kumlaroi. Karigiya nate karai sakhrage ba mabo. Manza kumpham khangdana ngak leiram matungda mapam jakre karigiya ha nate kari muk tawrage mi ima aina sum phagi tawrubani aduga madi asengmagi saudun sakre khambasu yakije tawni nangdi ko aina haidro khamba yam sawiya haina singloina waidana adubu nangbu karigi phagi tawribano aiba aduima nang chalaga amta birogera hey ai ngamoi Nangna thongan manatra nang salaga kawurso salo hoksima kawurso somda Laizalembi kaptuna mamada pautamni ima madam chupada mana nupidum koida leibane ayam phana chat pangamoy madi halakpi duga dum leisani kaino nangna hari sibu asengbrani asengmani ma aina sak tholi kada moini na kada thongbu silega wai sanabado aina tari bane Pare, mana dumna tawradi. Isagi dama namai leisidi. Karim tawar
ꯅꯕꯨꯡꯁꯨ ꯂꯥꯛꯂꯅꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯅꯅꯕ ꯃꯥꯟꯖ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯆꯠꯁꯤ ꯀꯗꯥꯏ ꯆꯠꯀꯨꯝꯁꯤ ꯀꯗꯥꯏ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯁꯨꯝ ꯊꯣꯛꯂꯛꯄꯗꯨꯅ ꯃꯥ ꯇꯧꯐꯝ ꯈꯪꯗꯅ ꯍꯦꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯍꯦꯝꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂ ꯃꯇꯨꯡ ꯑꯗꯨꯝ ꯀꯧꯕ ꯆꯠꯈꯤꯗ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯖ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯀꯧꯕ ꯂꯥꯛꯏ ꯏꯅꯝꯃ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯗ ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤꯒ ꯀꯣꯏꯕ ꯃꯥꯜꯂꯤꯅꯦ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯏꯆꯥꯅ ꯁꯦ ꯃꯥꯅ ꯉꯔꯥꯡ ꯆꯠꯈꯤꯕꯗꯣ ꯑꯩꯁꯨ ꯃꯇꯝꯗꯣ ꯌꯨꯝꯗ ꯂꯩꯍꯧꯗꯦ ꯅꯪ ꯇꯥꯗꯒꯤ ꯏꯕꯥꯅꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯍꯜꯂꯛꯄꯗ ꯁꯨꯃꯥꯏꯅ ꯇꯧꯏꯗꯅ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤ ꯕꯦꯝꯃ ꯂꯥꯏꯖꯂꯦꯝꯕꯤꯌꯥ ꯅꯪ ꯏꯃꯥꯅ ꯍꯥꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯪꯒꯤ ꯇꯥ ꯃꯥꯟꯖꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯔꯦꯗꯅ ꯀꯅꯥꯅ ꯌꯨꯝꯗ ꯅꯨꯄꯤ ꯂꯥꯛꯇꯣꯏꯅꯣ ꯅꯪꯁꯨ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ 이마는 그이수 강수 강드나 미 가도 우리 사바도 이나스네 따오리버니 예 아두부 하이바 마돔도 통론 실라가 마나 누피 마콘 사라가 낭불락나게 해드는 따오르버니 하이버니 미비에마 톰비야 마시 봄나 먹시야 코일레 가이도다 미와강나비 크라 레이리 모이는 사누피시다 까리까리노 빵땀땀 신드나 따오리버니 모이도 아이 아무튼 탱나라버디 ngang 하이드나 나이버니 까나데시 Sasila imala ise nang kauba laibani Tombi masagi wa lauduna manjabula na lauribani adun haire inama manjdo khara warakpi hoida khoi lairi sidi mana dum tawba yaba natte asumna themduna laizalebi purakle numit sidagi hauna manja phagi ga tawkije laizalebi su manjana chatpa khuding yaw bahaurai manjana khali siklu bisina aibu thajadabasi thajadego mana thazanaba dum tawjarsanu laizalebi numit khudingi ayuk nganta ngata sak loiraga thanamlaga magi nupana satpa khuding yawnaba hotnai nomagi numitni manjana satpada laizalebi puduna chatli thabak sufam yorabada manja phi hongdoklaga thabak sub hauramdai dhairei laizalebi nang urumsida phamuko ei thabak tawke laizalebi tawriba matawdu ingangakna yengsei manjari tasingna mana tawriba thabaksi turilda kumlaga laingoi pekpani Maduda, nupa nupi leita laira kaya na hingnabagi lanpamda tabag sunari laizalebi na khali. Mahana tawrisibo, ngasi na lakpasida tabag suba sasinaribra. Natraga tasing na suribra. Skangdrada, mana sumay na suyaybadi, ingon na hana suhaydi. Imahoy na suhayramay. Aduga, moy na surisida nupi kaya mo siyawri. Nupi yari basing sige marakta, mahana koy hay balagpido, yakpasala. Asumna laizalebi wakal leitadana phamduna manja ngairi manja thabak loiraduna pirol hongdoklaga tubi chalasira hembana phagi tawri oi taw migidi sangbina miga puri ko oi taw sangjadi aisu tom lakpa gijare asumna moyani mayum yaukre laizalebi di madomta wakal pangkhanna khanbada matha sarami asum haire tupana na tawrise ayawbaduda thabak suba sairo ha nupi nangsi kamay ngangnan ha nang aibo sukta thajaroi ha thajade aduga noi thabak sufamduda nupi mayam su yaridudi nupi sumdugi marakta halakpidu yarongani ne spilabani hi nangsi kaidigi halakpi ai aduguma tawdi haibani ni lang se ai wahai gi ta maduda suriba mi singdo nupa sungai nupi sungai magi imung manung thakpa ngamnab hotnariba ngangtani maduda seran turan wakal amta khanab leite ko aduga nangna duda thabak suba yawiduna kaige ye aisu sel thokna bahaiduna suribani sum pham leiraga kamai sel thokani aduga sel de kada nongtasu nangna ngona sel pikhiba su leitana pidi aina tungsinuna thamni e karaida tungsiliba nang nachin thiba halakpidu da pihi boyni ne nang sidi ai sorkani ko nang ayengdagi thabak suba satpyar adu yorodi nang to angango ai sat Asumna manja laizalebi gon sinaba tanduna adum thokre laizalebi sauna lehawi aduga khangna ima dai to ke asumna laizalebi sijagi manakta laklaga ima kaidawrya kari muk tawnari ha aina ngarang ta manjagi matung induna chalubudo madi ayawbaduda tawsinaira khangde madi turelda lengoi pekpa yawribadudanya aduda suriba misingdo nupasu nupisi sui ado Mana do suba yarido halakpidu yawbra khangdeba hairakliba wadu tabada sijaga khabaga yengnaraga nokfet tawni adu kaidawraba ha makha hairaudana aina thabak subagi sildi kadai nongmata nang aingonda sil pikhiba leite haibani
ꯑꯗꯨꯗ ꯃꯥꯅ ꯇꯨꯡꯁꯤꯜꯂꯤ ꯍꯥꯏ ꯑꯩꯗꯤ ꯊꯥꯖꯗꯦ ꯏꯃꯥ ꯃꯥꯒꯤꯗꯣ ꯍꯜꯂꯛꯄꯤꯗꯨꯗ ꯁꯣꯏꯗꯅ ꯄꯤꯔꯝꯒꯅꯤ ꯑꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦꯅ ꯑꯩꯒꯤ ꯏꯆꯥꯁꯤ ꯊꯕꯛ ꯁꯨꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯈꯪꯍꯟꯗꯕ ꯑꯗꯨꯅꯤ ꯏꯃꯥ ꯃꯥꯅ ꯂꯣꯏꯅ ꯊꯕꯛ ꯁꯨꯔꯤꯗꯣ ꯍꯜꯂꯛꯄꯤꯗꯨꯗ ꯁꯦꯜ ꯄꯤꯕ ꯌꯥꯅꯕꯅꯦꯕ ꯍꯩ ꯉꯥꯏꯈꯣ ꯑꯗꯨꯃꯥꯏꯅꯁꯨ ꯈꯜꯂꯨꯈꯤꯅꯨꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯗꯨꯛ ꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯧ ꯃꯤ ꯅꯠꯇꯦ ꯑꯗꯨꯅꯕꯨ ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛ ꯂꯣꯏ ꯍꯥꯏꯕ ꯈꯪꯗꯅ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯗ꯭ꯔꯤꯕꯅꯤ ꯀꯣ ꯁꯤꯖꯥ ꯃꯁꯥꯅ ꯊꯕꯛ ꯁꯨꯏ ꯍꯥꯏꯗꯨꯗ ꯍꯔꯥꯎꯃꯟꯗꯅ ꯑꯩꯅ ꯏꯆꯥꯁꯦ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯁꯨꯗꯦ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯗꯅ ꯈꯜꯂꯨꯔꯤꯁꯤꯗꯤ ꯃꯥꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯑꯝꯃꯤꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯩꯅꯕꯤ ꯈꯥꯕꯗ ꯃꯈꯨꯠꯅ ꯁꯦꯠ ꯊꯥꯏ ꯑꯗꯨꯒ ꯍꯩꯃ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯏꯃꯧ ꯂꯩꯀꯣ ꯑꯁ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯟꯊꯈꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯈꯜꯂꯤ ꯀꯩꯅꯣ ꯇꯧꯏꯁꯤꯅ ꯏꯃꯥꯒ ꯄꯥꯕꯒꯁꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯃꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕꯗ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯗꯧ ꯃꯥꯜꯂꯤ ꯑꯩ ꯆꯠꯂꯧꯔꯒꯦ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯈꯥꯕꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥ ꯏꯃꯧꯒꯤ ꯃꯃꯥꯡꯗꯨꯗ ꯅꯪꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ ꯃꯗꯨꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯅ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯅꯣꯡꯃꯗꯤ ꯅꯪ ꯅꯈꯨꯠꯇꯨ ꯇꯦꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯣ ꯑꯩꯁꯨ ꯀꯥꯎꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯤꯅꯣ ꯁꯤꯡꯂꯤ ꯊꯣꯛꯀꯩ ꯁꯥꯎꯔꯤꯗꯨꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯟꯖꯒꯤ ꯃꯇꯩ ꯃꯅꯥꯎ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯆꯠꯂꯤ ꯂꯥꯏꯖꯂꯦꯝꯕꯤ ꯃꯥꯟꯖꯒꯤ ꯃꯈꯨꯠ ꯁꯨꯛꯊꯥ ꯊꯥꯗꯣꯛꯇꯅ ꯆꯠꯂꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕ ꯃꯤꯒꯤ ꯃꯉꯛꯁꯤꯗ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯊꯥꯗꯣꯛꯁꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯈꯨꯗꯥꯡ ꯄꯥꯏꯕꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯤꯉꯩ ꯃꯥꯟꯖꯅ ꯑꯇꯣꯞꯄ ꯄꯣꯠꯐꯝ ꯑꯃꯗ ꯃꯥꯅ ꯆꯥꯅꯤꯡꯕ ꯍꯋꯥꯏ ꯑꯃ ꯌꯣꯟꯕ ꯎꯏ ꯃꯗꯨꯗ ꯃꯥꯅ ꯍꯧꯒꯠꯂꯒ ꯍꯋꯥꯏ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝꯗꯨꯗ ꯆꯪꯂꯒ ꯍꯋꯥꯏꯁꯤꯕꯨ ꯀꯌꯥꯒꯤꯅꯣ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯁꯨ ꯃꯧ ꯅꯍꯥ ꯑꯣꯏꯔꯝꯃꯤ 10ꯗꯅꯤ ꯂꯧꯈꯨ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗꯨꯗ ꯁꯣꯝꯗꯅ ꯂꯥꯏꯖꯂꯦꯝꯕꯤꯅ ꯑꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯑꯥꯗ ꯂꯩ ꯈꯪꯅꯤꯕ ꯑꯩ ꯈꯪꯍꯟꯗꯅ ꯆꯠꯂꯒ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯒ ꯋꯥꯔꯤꯒ ꯁꯥꯟꯅꯔꯤ ꯃꯥꯜꯂꯤ ꯈꯪ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯂꯦꯝꯕꯤ ꯂꯥꯛꯇꯨꯅ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯋꯥꯏꯁꯦ ꯆꯥꯅꯤꯡꯉꯦꯅ ꯈꯤꯇ ꯂꯧꯒꯦ ꯇꯧꯕꯅꯤꯗ ꯏꯁ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯇꯥꯛꯂꯝꯗꯅ ꯆꯠꯂꯤꯗꯤ ꯍꯥ ꯅꯠꯇꯦ ꯅꯪꯅ ꯅꯨꯄꯤ ꯃꯧꯅꯥꯁꯤꯡꯁꯤꯅ ꯐꯝꯕ ꯄꯣꯠꯐꯝ ꯊꯤꯅ ꯆꯪꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯀꯔꯤꯒꯤ ꯍꯋꯥꯏ ꯂꯩꯕ ꯌꯥꯔꯣꯏ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯍꯩꯃ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯃꯤ ꯍꯋꯥꯏꯁꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯂꯧꯒꯦ ꯇꯧꯕꯅꯤꯅꯦ ꯆꯥꯅꯤꯡꯅꯤ ꯅꯪꯗꯤ ꯌꯥꯝ ꯆꯥꯅꯤꯡꯅꯤ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯅꯣꯛꯇꯨꯅ ꯁꯠꯍꯧꯏ ꯍꯩꯃ ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯃꯥꯏꯁꯦ ꯈꯝꯕꯜ ꯆꯥꯎꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯁꯥꯎꯅꯔꯒ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯟꯖ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯜꯂꯤ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯃꯅꯦꯝꯒꯤ ꯃꯀꯨꯒꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯝꯂꯒ ꯆꯠꯄ ꯌꯥꯎꯗꯧꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯈꯥꯕꯒ ꯁꯤꯖꯒꯁꯨ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯥꯟꯖ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯇꯨꯡꯗ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯀꯦꯔꯗꯨꯅ ꯊꯣꯛꯂꯛꯏ ꯍꯩꯃ ꯕꯨꯡꯉꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯇꯧꯔꯤꯅꯣ ꯏꯃꯥ ꯑꯩ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯪꯕꯨ ꯇꯨꯔꯦꯜꯗ ꯂꯩꯉꯣꯏ ꯄꯦꯛꯄ ꯌꯥꯎꯏ ꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯌꯥꯎ ꯑꯗꯨꯅꯤ ꯑꯩ ꯅꯨꯡꯁꯤ ꯆꯠꯇꯣꯏꯁꯤꯁꯨ ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯅꯪ ꯑꯩꯈꯣꯏꯗ ꯈꯪꯍꯟꯗ꯭ꯔꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯏꯃꯥ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯐꯩ ꯁꯨꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯑꯗꯨꯒꯅꯦ ꯊꯕꯛ ꯆꯠꯄꯅꯤ ꯍꯥꯏꯔꯒ ꯉꯧꯁꯤꯟ ꯐꯩꯖꯤꯟꯅꯕꯗꯤ ꯌꯥꯗꯦꯀꯣ ꯀꯩꯁꯨ ꯇꯧꯔꯤꯗ ꯄꯥꯕ ꯑꯗꯣ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯆꯠꯀꯦ ꯇꯧꯕꯒ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯃꯥꯟꯖꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗꯨꯗ ꯁꯤꯖꯅ ꯍꯩꯃꯧ ꯅꯪꯅ ꯀꯥꯏꯗ ꯏꯃꯥ ꯑꯩꯁꯨ ꯃꯥꯒ ꯆꯠꯃꯤꯟꯅꯒꯦ ꯇꯧꯕ ꯅꯪꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯅꯠꯇꯦ ꯅꯪꯅ ꯑꯩꯒꯤ ꯊꯕꯛ ꯁꯨꯐꯝ ꯆꯠꯇꯣꯏꯁꯤꯕꯨ ꯀꯔꯤ ꯇꯧꯕꯅꯣ ꯑꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯨ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏ ꯂꯥꯏꯖꯂꯦꯝꯕꯤ ꯏꯃꯥ ꯋꯥꯍꯩꯒꯤ ꯇꯥꯎ ꯅꯨꯄꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗꯅꯦ ꯅꯨꯄꯤꯅ ꯀꯣꯏꯅ ꯏꯟꯅꯕꯁꯦ ꯇꯧꯒꯅꯨ ꯍꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯃꯇꯥꯡꯗ ꯆꯠꯀꯗꯕꯅꯤ ꯂꯩꯉꯣꯏ ꯄꯦꯛꯐꯝꯗꯨꯗ ꯅꯪ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯑꯩꯅ ꯆꯠꯂꯤꯁꯦ ꯃꯔꯝ ꯂꯩꯗꯅ ꯆꯠꯂꯤꯕꯅꯤ ꯑꯩ ꯃꯥꯕꯨ ꯁꯪꯗꯕ ꯌꯥꯗꯕꯅꯤ ꯈꯥꯕꯅ ꯁꯪꯒꯗꯕꯅꯤ ꯏꯃꯧꯁꯤꯗꯤ ꯅꯨꯄꯥ ꯁꯪꯕ ꯇꯣꯛꯄ ꯌꯥꯗꯦ ꯑꯗꯨꯅꯤ ꯄꯥꯕ ꯏꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤ ꯑꯁ ꯇꯜꯂꯤꯁꯦꯗ ꯃꯤ ꯀꯅꯥꯝꯇ ꯊꯕꯛ ꯁꯨꯐꯝꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯅꯥꯝꯇ ꯁꯪꯅꯗꯦ ꯅꯪꯅ ꯁꯪꯒꯦ ꯍꯥꯏꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯕꯛꯇꯨ ꯅꯪ ꯑꯣꯏꯅ ꯇꯧꯒꯦ ꯇꯧ ꯃꯤꯅ ꯄꯨꯔꯛꯀꯦꯔꯥ ꯄꯣꯏꯔꯣꯏꯔꯥ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯁꯤꯅꯤ ꯅꯪꯅ ꯑꯩ ꯄꯨꯅꯤꯡꯗ꯭ꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯟꯖ ꯃꯇꯣꯝꯇ ꯄ꯭ꯔꯥꯟ ꯄ꯭ꯔꯣꯛ ꯆꯥꯛꯄꯤ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯁꯤꯖꯅ ꯑꯣ ꯄꯨꯔꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯌꯥꯔꯣꯏ ꯄꯨꯔꯣ ꯕꯦꯝꯃ ꯅꯪꯁꯨ ꯈꯝꯕꯜ ꯆꯥꯎꯈ꯭ꯔꯦ ꯀꯣ ꯈꯔ ꯍꯦꯟꯃꯜꯂꯤ ꯈꯝꯕꯜ ꯆꯥꯎꯃꯜꯂꯁꯨꯅꯦ ꯐꯠꯇꯕꯅꯤꯀꯣ ꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯃꯥꯟꯖ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯟꯖꯅ ꯆꯠꯄ ꯈꯨꯗꯤꯡ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯠꯂꯝꯃꯤ
ꯑꯁꯨꯝ ꯇꯣꯏꯅ ꯆꯠꯂꯛꯄꯗꯒꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯈꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯗꯦ ꯍꯥꯏꯕꯁꯤ, ꯑꯗꯨꯕꯨ ꯃꯥ ꯆꯤꯡꯅꯕꯗꯤ ꯂꯦꯞꯇꯦ, ꯃꯔꯝꯗꯤ ꯁꯨꯔꯤꯕ ꯊꯕꯛꯇꯨꯒꯤ ꯁꯦꯜ ꯅꯣꯡꯃꯗ ꯃꯉꯣꯟꯗ ꯄꯤꯗꯦ, ꯑꯗꯨꯒ ꯃꯃꯥꯍꯣꯏꯗꯁꯨ ꯄꯤꯗꯦ꯫ ꯁꯦꯜꯗꯣ ꯀꯔꯥꯏꯗ ꯊꯝꯂꯤꯕꯅꯣ, ꯀꯅꯥꯗ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯥꯏꯖꯂꯦꯝꯕꯤ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯃꯄꯥꯝ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯁꯤꯟꯊꯥꯍꯣꯏꯒ ꯊꯦꯡꯅꯔꯦ꯫ ꯁꯤꯟꯊꯥꯅ, "ꯍꯩꯃꯥ, ꯂꯥꯏꯖꯂꯦꯝꯕꯤ, ꯅꯪꯗꯤ ꯀꯔꯥꯏ ꯆꯠꯂꯨꯏꯕ ꯅꯇꯣꯝꯇ?" "ꯏꯄꯥꯝ ꯆꯠꯂꯨꯕꯅꯤ, ꯀꯩꯗꯧꯔꯝꯂꯤꯅꯣ ꯃꯌꯥꯝꯁꯤꯕꯣ?" ꯑꯃꯅ ꯍꯥꯏꯔꯛꯏ꯫ "ꯑꯣ, ꯑꯩꯈꯣꯏꯗꯤ ꯍꯪꯆꯤꯠ ꯂꯥꯡꯉꯝꯃꯤꯅꯦ, ꯅꯪꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ, ꯉꯥꯛꯇꯪ ꯐꯝꯈꯤꯁꯤ ꯂꯥꯎꯗꯅ." ꯂꯥꯏꯖꯂꯦꯝꯕꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯁꯤꯟꯊꯥꯅ, "ꯀꯩꯒꯤꯅꯣ ꯅꯄꯥꯝ ꯆꯠꯄꯕꯨ ꯅꯇꯣꯝꯇ ꯆꯠꯂꯤꯗꯤ? ꯅꯣꯏ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯣ?" "ꯑꯣ, ꯃꯥꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ, ꯑꯗꯨꯅꯅꯤ." "ꯅꯪꯅꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯍꯥꯏꯔꯤꯕ, ꯑꯗꯨꯒ ꯅꯪꯗꯤ ꯅꯨꯄꯥꯅ ꯇꯧꯔꯤꯗꯨꯗꯤꯅꯦ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕ." "ꯑꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯑꯩꯁꯨ ꯆꯠꯂꯨꯔꯦ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝꯗꯣ, ꯃꯣꯏꯅ ꯂꯩꯉꯣꯏ ꯀꯣꯠꯂꯤꯅꯤ ꯇꯧꯔꯤꯗꯣ ꯌꯥꯝ ꯋꯥꯔꯝꯒꯅꯤ, ꯑꯁ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗꯦ." ꯑꯃꯅ ꯍꯥꯏꯔꯛꯏ꯫ "ꯑꯦ, ꯅꯪꯁꯨ ꯆꯠꯂꯨꯔꯕꯣꯏꯔꯦ? ꯑꯗꯨꯗꯤ ꯅꯣꯡꯃꯗ ꯁꯦꯜ ꯀꯌꯥꯝ ꯐꯪꯒꯦ?" "ꯑꯗꯨꯗꯤ ꯈꯪꯗꯦꯕꯣ, ꯅꯣꯡꯃꯗ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯁꯤꯜꯂꯛꯇꯦ." ꯋꯥꯍꯩꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯤꯟꯊꯥꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯅꯦ, ꯃꯥꯅ ꯐꯪꯕ ꯁꯦꯜ ꯅꯪꯉꯣꯟꯗ ꯄꯤꯐꯝ ꯊꯣꯛꯄꯅꯤ, ꯅꯪꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ? ꯄꯤꯗ꯭ꯔꯤꯗꯣ ꯃꯔꯝ ꯑꯃ ꯂꯩꯔꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯣꯕ." "ꯑꯣ, ꯑꯩꯅ ꯍꯪꯉꯦ ꯈꯪꯉꯕ꯭ꯔꯥ? ꯑꯗꯣ ꯃꯥꯅ ꯇꯨꯡꯁꯤꯜꯂꯤꯗ ꯍꯥꯏꯌꯦ." "ꯈꯪꯗꯦ, ꯀꯥꯏꯗ ꯇꯨꯡꯁꯤꯜꯂꯤꯅꯣ?" ꯁꯤꯟꯊꯥꯅ, ꯇꯨꯡꯁꯤꯜꯂꯝꯒꯅꯤ. ꯀꯔꯥꯏꯗ ꯇꯨꯡꯁꯤꯜꯂꯤꯅꯣ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯈꯜꯂꯣ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏꯁꯨ ꯉꯥꯏ ꯅꯣꯏꯁꯨ ꯉꯥꯏ, ꯏꯋꯥ ꯏꯋꯥꯁꯦ ꯃꯁꯤ ꯆꯦꯛꯁꯤꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤꯀꯣ." ꯁꯤꯟꯊꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯀꯣꯛ ꯆꯤꯛꯍꯜꯂꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯁꯨꯝ ꯈꯜꯂꯨꯔꯒ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ, "ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯃꯌꯥꯝ ꯂꯩꯕꯤꯌꯣꯀꯣ." ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯍꯥꯏꯅꯩ, "ꯉꯁꯤꯁꯨ ꯁꯣꯏꯗ꯭ꯔꯦ ꯈꯠꯅꯕ." ꯁꯤꯟꯊꯥꯅ, "ꯅꯍꯥꯟꯃꯨꯛꯀꯤꯗꯨꯁꯨ ꯈꯠꯅꯩ ꯍꯥꯏꯅ ꯇꯥꯏꯌꯦ, ꯉꯁꯤꯁꯨ ꯁꯣꯏꯗ꯭ꯔꯕꯅꯤ, ꯁꯤꯅꯤ ꯑꯄꯪꯕꯤ ꯃꯤ ꯁꯥꯟꯅꯕ ꯍꯥꯏꯁꯦ, ꯅꯨꯡꯉꯥꯏꯇ꯭ꯔꯣꯁꯦ?" ꯑꯁꯨꯝꯅ ꯃꯣꯏꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯅꯩ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯆꯠꯅ ꯈꯜꯂꯤ, ꯃꯣꯏꯅ ꯍꯥꯏꯁꯦ ꯆꯨꯝꯃꯦꯕ, ꯆꯨꯝꯅꯦꯕ. ꯑꯩꯒꯤ ꯅꯨꯄꯥꯅꯤ, ꯃꯥꯅ ꯐꯪꯕ ꯁꯦꯜ ꯑꯩꯉꯣꯟꯗ ꯄꯤꯐꯝ ꯊꯣꯛꯄꯅꯦꯕ. ꯑꯩꯉꯣꯟda ꯄꯤꯗꯅ ꯀꯅꯥꯗ ꯄꯤꯔꯤꯕꯅꯣꯕ? ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯦꯛꯇ ꯉꯥꯡꯅꯔꯒꯦ." ꯑꯁꯨꯝꯅ ꯂꯥꯏꯖꯂꯦꯝꯕꯤ ꯏꯁꯧ ꯂꯥꯡꯅ ꯃꯥꯟꯖ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯇꯨꯅ ꯃꯥꯟꯖ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯄ꯭ꯔꯃꯨꯞ ꯆꯪꯉꯛꯇꯨꯅ, "ꯅꯨꯄꯥ, ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯁꯤ." "ꯑꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯀꯩ ꯋꯥꯔꯤꯅꯣ?" "ꯅꯠꯇꯦ, ꯅꯪꯅ ꯑꯁꯨꯃꯥꯏꯅ ꯊꯕꯛ ꯁꯨꯔꯛꯄꯕꯨ ꯅꯣꯡꯃꯗꯁꯨ ꯑꯩꯉꯣꯟꯗ ꯁꯦꯜ ꯂꯨꯄꯥ ꯑꯃꯐꯥꯎ ꯄꯤꯗꯦ. ꯁꯦꯜꯗꯨ ꯀꯥꯏꯗ ꯊꯝꯒꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯉꯁꯤꯗꯤ." ꯃꯥꯟꯖ ꯅꯣꯛꯂꯒ, "ꯍꯦ, ꯑꯗꯨꯗꯤ ꯑꯩꯅ ꯇꯨꯡꯁꯤꯜꯂꯤꯌꯦ, ꯅꯪꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯁꯥꯅꯕ ꯍꯥꯏꯗꯅ. ꯑꯩꯅ ꯍꯥꯏꯔꯗꯨꯃꯛꯇꯗ ꯍꯟꯖꯤꯟ ꯍꯪꯉꯤꯁꯤ ꯀꯩꯒꯤꯅꯣ?" "ꯅꯆꯤꯟ ꯊꯤꯒꯅꯨ ꯅꯨꯄꯥ, ꯅꯪꯅ ꯑꯩꯁꯦ ꯈꯔ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯁꯥꯟꯅꯕ ꯌꯥꯔꯅꯤ ꯁꯤꯅꯤꯅꯦ, ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯇꯨꯡꯁꯤꯜꯂꯤꯕ ꯁꯦꯜꯗꯣ ꯀꯗꯥꯏꯅꯣ, ꯄꯨꯊꯣꯔꯛꯑꯣ ꯍꯧꯖꯤꯛ." "ꯍꯩ, ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯇꯦ, ꯈꯔ ꯂꯩꯔꯒ ꯄꯤꯒꯦ." "ꯑꯣ, ꯆꯨꯝꯃꯤꯗꯅ, ꯃꯤꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯦꯕ." "ꯀꯔꯤꯅꯣ ꯃꯤꯅ ꯍꯥꯏꯅꯕ ꯍꯥꯏꯁꯤꯕꯣ? ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯒꯦ?" "ꯅꯪꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯅꯠꯇ꯭ꯔꯒ ꯏꯃꯥꯗ ꯄꯤꯕꯁꯨ ꯅꯠꯇꯦ. ꯅꯪ ꯍꯜꯂꯛꯄꯤꯗꯨꯗ ꯄꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯃꯦꯕ, ꯅꯠꯇ꯭ꯔꯥ? ꯅꯪ ꯍꯜꯂꯛꯄꯤꯗꯨ ꯌꯥꯝ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯣ?" "ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯒꯤ ꯋꯥꯗꯣ, ꯅꯪ ꯍꯟꯖꯤꯟ ꯉꯥꯡꯒꯅꯨꯀꯣ. ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯂꯧꯔꯤꯁꯦ, ꯍꯥ?" "ꯃꯤꯒꯤ ꯋꯥ ꯂꯧꯕ ꯅꯠꯇꯦꯅꯦ, ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯂꯕꯅꯦꯕ. ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯅꯈꯨꯠꯇ ꯁꯦꯜ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ, ꯅꯠꯇ꯭ꯔꯣ? ꯍꯥꯏ, ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯦ ꯍꯥ? ꯑꯃꯨꯛ ꯂꯥꯎꯅꯔꯛꯂꯤꯁꯤꯅ? ꯅꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯉꯥꯛꯇ ꯎꯅꯕ ꯌꯥꯗꯕꯁꯤꯕꯨ. ꯅꯠꯇꯦ, ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯒꯦꯕ? ꯏꯃꯥ ꯌꯦꯡꯉꯣ, ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯊꯕꯛ ꯁꯨꯕꯁꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯁꯦꯜ ꯁꯤꯀꯤ ꯐꯥꯎ ꯁꯤꯟꯅꯗꯦ. ꯑꯗꯨꯒ ꯀꯔꯥꯏ ꯊꯝꯒꯦ ꯍꯥꯏꯔꯁꯨ ꯇꯨꯡꯁꯤꯜꯂꯤ ꯍꯥꯏꯌꯦ. ꯇꯨꯡꯁꯤꯜꯂꯗꯤ ꯄꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛ ꯃꯈꯨꯠꯇ ꯂꯩꯇꯦ ꯑꯃꯨꯛ ꯍꯥꯏ. ꯅꯠꯇꯦ, ꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯕ? ꯃꯤꯅ ꯍꯜꯂꯛꯄꯤ ꯃꯀꯣꯏ ꯍꯥꯏꯅꯩꯌꯦ, ꯑꯗꯨꯗ ꯄꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯁꯦ ꯁꯣꯏꯅ ꯆꯨꯝꯒꯅꯤ. ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯂꯥꯎꯅꯔꯤꯁꯦ." "ꯏꯃꯥꯒꯤ ꯃꯥꯟꯖ, ꯃꯧꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ, ꯍꯥ? ꯅꯪꯅ ꯁꯨꯔꯤꯕ ꯊꯕꯛꯇꯨꯒꯤ ꯁꯦꯜꯗꯨꯕꯨ ꯀꯔꯥꯏꯗ ꯊꯝꯒꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯃꯥꯗ. ꯑꯗꯨꯒ ꯃꯧꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ, ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯔꯤꯁꯦ?" "ꯀꯩꯗꯩꯅꯣꯗ ꯏꯃꯥ, ꯀꯅꯥꯒꯤ ꯍꯜꯂꯛꯄꯤꯅꯣ? ꯃꯤꯅ ꯄꯥꯡꯒꯩ ꯍꯥꯏꯖꯤꯜꯂꯒ ꯃꯥꯅ ꯊꯥꯖꯗꯅ ꯇꯧꯔꯤ. ꯑꯩ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯗꯦ ꯏꯃꯥ. ꯑꯗꯨꯒ ꯁꯦꯜꯗꯨꯗꯤ ꯑꯩꯅ ꯃꯐꯝ ꯈꯪꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯃꯤ. ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯔꯕ ꯀꯥꯟꯗ ꯑꯩꯅ ꯄꯤꯒꯅꯤ. ꯑꯩꯅ ꯈꯟꯖꯕ ꯑꯃ ꯂꯩ, ꯑꯗꯨꯒꯤꯅꯤ. ꯃꯇꯝ ꯈꯤꯇ ꯉꯥꯏꯃꯤꯟꯅꯁꯤ ꯏꯃꯥ." "ꯂꯥꯏꯖꯂꯦꯝꯕꯤ, ꯅꯉꯣꯟꯗ ꯍꯜꯂꯛꯄꯤ ꯀꯣꯏ ꯑꯁꯤꯗꯤ ꯀꯅꯥꯅ ꯍꯥꯏ?" "ꯀꯔꯤ, ꯀꯩꯊꯦꯜꯗ ꯌꯥꯝꯅ ꯐꯝꯒꯟꯕꯤ ꯀꯥꯡꯕꯨ ꯑꯃ ꯂꯩꯗꯥꯏꯅꯦ? ꯀꯔꯤ, ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯁꯤꯟꯊꯥ ꯍꯥꯏꯕ. ꯃꯥꯅ ꯍꯥꯏꯕꯅꯤ ꯏꯃꯥ. ꯃꯤꯅ ꯍꯥꯏꯁꯦ ꯁꯣꯏꯅ ꯆꯨꯝꯒꯅꯤ ꯈꯜ. ꯃꯥꯅ ꯃꯆꯤꯟ ꯊꯤꯔꯤ." "ꯉꯥꯏꯈꯣ, ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯅꯅꯦ ꯅꯕꯥꯅꯤꯁꯨ ꯄꯪꯁꯥꯎ ꯁꯥꯎꯅꯈꯤꯅꯨꯀꯣ. ꯏꯃꯥ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯪꯒꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯖ ꯀꯩꯊꯦꯜꯗ ꯂꯥꯛꯏ꯫
ꯉꯁꯤꯁꯨ ꯂꯩꯔꯝꯃꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯀꯥꯡꯕꯨꯗꯨ ꯁꯤꯖ ꯂꯥꯛꯄ ꯎꯕꯗ ꯃꯣꯏꯅ ꯍꯥꯏꯅꯩ, ꯍꯩ ꯁꯤꯖ ꯍꯥꯏꯕꯤꯁꯦ ꯁꯤ ꯂꯥꯛꯄ ꯃꯥꯜꯂꯤ, ꯁꯤꯟꯊꯥ ꯅꯪꯅ ꯂꯥꯏꯖꯂꯦꯝꯕꯤꯗ ꯍꯥꯏꯕꯗꯣ ꯍꯪꯉꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯀꯥꯏꯗ ꯂꯥꯛꯑꯦꯕ? ꯑꯁ ꯑꯩꯗꯤ ꯇꯟꯈ꯭ꯔꯦꯗ, ꯑꯩꯕꯨ ꯂꯣꯟꯅ ꯆꯠꯈꯤꯕꯅ ꯐꯒꯗ꯭ꯔꯥ? ꯆꯠꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥ ꯁꯤꯖ ꯎꯗꯅꯕ ꯍꯥꯏꯗꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯁꯤꯖꯅ, ꯍꯩ ꯉꯥꯏꯈꯣ ꯁꯤꯟꯊꯥ ꯋꯥ ꯑꯃ ꯍꯪꯈꯤꯒꯦ꯫ ꯁꯤꯟꯊꯥ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ, ꯃꯤꯔꯨꯜꯀꯥꯁꯦ ꯇꯪ ꯆꯣꯡꯉꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯅꯦ? ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯃꯥꯟꯖꯅ ꯍꯜꯂꯛꯄꯤ ꯃꯀꯣꯏ ꯍꯥꯏꯕꯁꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯧꯗ ꯍꯥꯏꯔꯛꯏ ꯍꯥꯏ, ꯑꯗꯨꯒ ꯏꯆꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯁꯨ ꯍꯜꯂꯛꯄꯤꯗꯨꯗ ꯄꯤ ꯍꯥꯏꯗꯅ ꯅꯪꯅ ꯍꯥꯏꯔꯛꯏ ꯍꯥꯏ꯫ ꯏꯆꯥꯅ ꯀꯣꯏꯕ ꯅꯨꯄꯤꯗꯣ ꯀꯥꯏꯗꯒꯤꯅꯣ, ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯁꯤꯟꯊꯥ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩ꯫ ꯍꯥꯏꯌꯨꯅꯦ, ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯣ ꯍꯥꯏꯌꯨ, ꯅꯪ ꯏꯆꯥꯅ ꯅꯨꯄꯤ ꯀꯣꯏꯕꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ? ꯇꯥꯂꯛꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯌꯥꯝꯗꯨ ꯂꯣꯟꯅ ꯆꯦꯟꯅꯈꯤ꯫ ꯁꯤꯟꯊꯥ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯦ꯫ ꯁꯤꯟꯊꯥ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯦ ꯑꯩ ꯂꯥꯜꯂꯦ, ꯑꯩꯅ ꯆꯨꯝꯅ ꯂꯥꯏꯖꯂꯦꯝꯕꯤꯗ ꯐꯥꯒꯤ ꯇꯧꯔꯨꯕꯅꯤ, ꯑꯗꯨꯗ ꯃꯥꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯧꯈ꯭ꯔ ꯃꯥꯜꯂꯦ꯫ ꯍꯩ ꯁꯤꯟꯊꯥ, ꯏꯅꯦ ꯋꯥ ꯍꯥꯏꯒꯦ, ꯅꯣꯏ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯀꯩꯊꯦꯜꯁꯤꯗ ꯐꯝꯂꯒ ꯃꯤꯋꯥ ꯉꯥꯡꯅꯒꯗꯕꯒꯤ ꯁꯔꯨꯛ ꯅꯌꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯃꯤꯉꯣꯟꯗ ꯍꯤꯒꯥꯏꯋꯥ ꯇꯧꯁꯤꯜꯂꯤꯕꯕꯣ? ꯅꯣꯏ ꯊꯕꯛ ꯂꯩꯇꯕ꯭ꯔꯣ? ꯑꯇꯩꯗꯤ ꯀꯔꯤꯒꯤ ꯆꯦꯟꯈ꯭ꯔꯤꯕ? ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯅꯋꯥꯅ ꯌꯥꯕ꯭ꯔꯣ? ꯍꯌꯦꯡꯈꯩ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ, ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯕꯗꯤ ꯅꯣꯏ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ꯫ ꯏꯅꯦ ꯁꯥꯎꯕꯤꯅꯨ, ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯤꯋꯥ ꯉꯥꯡꯅꯕ ꯇꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯁꯤꯖꯅ ꯆꯩꯕꯗꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯇꯣꯛꯈ꯭ꯔꯦ꯫ ꯁꯤꯖꯅ ꯃꯃꯧꯗ ꯄꯥꯎ ꯇꯝꯂꯗꯨꯅ, ꯁꯤꯟꯊꯥ ꯍꯥꯏꯕꯤꯗꯣ ꯑꯩꯅ ꯊꯤꯅ ꯆꯩꯔꯝꯂꯕꯅꯤ, ꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯂꯦꯝꯕꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯤꯋꯥꯁꯨ ꯄꯪꯂꯧ ꯂꯧꯒꯅꯣꯏꯗꯅ? ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯨꯕꯩ ꯅꯤꯡꯉꯨꯔꯤ, ꯃꯥꯒꯤ ꯁꯤꯟꯊꯥ ꯍꯥꯏꯕꯤ ꯆꯤꯟꯊꯤꯕꯤꯗꯣ ꯃꯥ ꯈꯪꯉꯤ ꯍꯟꯗꯛꯇꯤ ꯍꯦꯛ ꯊꯦꯡꯅꯕꯗ ꯅꯨꯡꯉꯥꯏꯅꯤꯕ꯫ ꯍꯩ ꯃꯤ ꯈꯠꯅꯕ ꯌꯥꯗꯦꯀꯣ, ꯏꯃꯥꯅ ꯉꯥꯡꯂꯝꯂꯕꯅꯤ, ꯅꯪ ꯑꯃꯨꯛ ꯍꯥꯏꯔꯨꯔꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯃꯛꯇꯗ ꯂꯥꯏꯖꯂꯦꯝꯕꯤ ꯆꯤꯡꯅꯕꯗꯤ ꯂꯦꯞꯇꯦ꯫ ꯁꯦꯜ ꯀꯗꯥꯏꯗ ꯊꯝꯕꯅꯣ ꯍꯥꯏꯕꯁꯤ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯃꯥꯟꯖꯅ ꯃꯉꯣꯟꯗ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯕꯥꯕꯥ, ꯂꯥꯏꯖꯂꯦꯝꯕꯤ, ꯅꯣꯏ ꯀꯥꯏꯗ ꯂꯩꯒꯦ? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯏ꯫ ꯃꯣꯏ ꯂꯣꯏꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯅꯔꯛꯏ꯫ ꯉꯁꯤꯗꯤ ꯅꯣꯏꯗ ꯑꯩꯅ ꯌꯥꯝ ꯊꯥꯖꯗꯕ ꯄꯣꯠ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ꯫ ꯀꯩ ꯄꯣꯠꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯥꯟꯖ ꯋꯥꯔꯤ ꯍꯥꯟꯅ ꯂꯤꯔꯛꯏ꯫ ꯏꯃꯥ ꯄꯥꯕꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯆꯥꯕꯨ ꯀꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯏ ꯍꯥꯏꯕ ꯅꯆꯥꯁꯨ ꯈꯪꯏ꯫ ꯏꯃꯥ ꯄꯥꯕꯅ ꯀꯌꯥꯗ ꯋꯥꯕ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯆꯥꯎꯔꯦ, ꯅꯨꯄꯤꯒ ꯊꯤꯔꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥ ꯄꯥꯕꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯏꯃꯥ ꯄꯥꯕ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎ ꯇꯥꯛꯇꯅ ꯂꯣꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ꯫ ꯑꯩꯅ ꯆꯠꯄꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯈꯝꯕꯜ ꯆꯥꯎꯕꯤꯁꯤꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯏ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕ ꯇꯣꯛꯇ꯭ꯔꯤ꯫ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯍꯟꯅ ꯌꯦꯡꯕ ꯂꯩꯇꯦ꯫ ꯃꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯇꯠꯇꯅ ꯍꯪꯕ ꯁꯦꯜ ꯍꯥꯏꯕꯗꯣ, ꯁꯦꯜꯗꯣ ꯑꯩ ꯅꯣꯏ ꯀꯅꯥꯝꯇ ꯈꯪꯍꯟꯗꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯍꯟꯕꯅꯤ꯫ ꯏꯃꯥ, ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯃꯄꯥꯝꯗꯒꯤ ꯋꯥꯅ ꯍꯧꯖꯔꯛꯄꯅꯤ, ꯁꯤꯗꯁꯨ ꯑꯩꯅ ꯃꯥꯒꯤ ꯀꯔꯤꯝꯇ ꯊꯣꯟꯕꯤꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ, ꯌꯦꯡꯉꯣ, ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ, ꯑꯗꯨꯒ ꯁꯤꯅ ꯏꯃꯥ ꯅꯪꯒꯤꯅꯤ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ, ꯑꯗꯨꯒ ꯄꯥꯕꯒꯤꯅ ꯐꯤꯔꯣꯜ ꯑꯍꯜꯕ ꯑꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯄꯤꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯁꯅꯥ ꯂꯤꯛꯇꯨ ꯎꯕꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯤ꯫ ꯁꯤꯖꯤꯟꯗꯨꯅ ꯌꯦꯡꯖꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯄꯛꯄ꯭ꯔꯥ, ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯃꯥꯟꯖꯅ, ꯌꯥꯝ ꯄꯛꯆꯩ, ꯐꯖꯩ, ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯗ꯭ꯔꯣ? ꯅꯨꯄꯥ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯅꯪꯕꯨ ꯑꯩꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯃꯪꯗ ꯐꯥꯎ ꯈꯜꯂꯨꯗꯦ꯫ ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ꯫ ꯈꯥꯕꯅ, ꯏꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯏꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯅꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯒꯗꯕꯅꯤ꯫ ꯏꯄꯥꯅ ꯕꯣꯔ ꯄꯤꯔꯤ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ꯫ ꯏꯃꯥꯒꯤ ꯃꯥꯟꯖ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯏꯃꯥꯗꯤ ꯃꯪꯒꯨꯝꯅ ꯊꯣꯛꯂꯦꯅꯦ꯫ ꯏꯆꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯏꯃꯥꯗꯤ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯦ꯫ ꯏꯃꯥ ꯄꯦꯜꯂꯤ, ꯅꯪꯅ ꯏꯃꯧꯒꯤꯗꯃꯛ ꯈꯟꯕꯤꯕ, ꯏꯃꯧꯕꯨ ꯂꯨꯅ ꯇꯧꯕꯁꯤ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯤ꯫ ꯏꯃꯥꯒꯤ ꯂꯥꯏꯖꯂꯦꯝꯕꯤꯌꯥ, ꯅꯪꯁꯨ ꯏꯃꯥꯅ ꯍꯥꯏꯁꯦ, ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯄꯗ ꯃꯔꯝ ꯆꯥꯗꯅ ꯈꯔ ꯏꯟꯁꯤꯟꯒꯅꯨ꯫ ꯐꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯐꯠꯇꯕ ꯑꯣꯟꯕꯁꯨ ꯂꯩꯕꯅꯤꯀꯣ꯫ ꯉꯁꯤꯗꯒꯤ ꯅꯪ ꯈꯝꯕꯟ ꯆꯥꯎꯕꯗꯣ ꯈꯔꯁꯨ ꯇꯣꯛꯂꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯝꯕꯟ ꯆꯥꯎꯔꯔꯣꯏ꯫ ꯁꯤꯖꯅ ꯅꯣꯛꯂꯒ, ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ,
ꯏꯁꯥꯅ ꯁꯥꯔꯛꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯤ ꯁꯤꯖꯤꯟꯗꯨꯅ ꯄꯛꯄ꯭ꯔꯝꯇ ꯌꯦꯡꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯁꯨ ꯌꯥꯟꯁꯤꯜꯂꯤ, ꯂꯤꯛꯇꯨꯁꯨ ꯁꯤꯖꯤꯜꯂꯤ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯃꯤ ꯅꯨꯄꯥ ꯅꯪꯕꯨ꯫ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯈꯥꯕꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ, ꯑꯗꯨꯒ ꯏꯍꯦ ꯚꯥꯞ ꯑꯣꯏꯗꯦ ꯍꯩ꯫ ꯁꯤꯖꯒꯤ ꯃꯇꯧꯗꯨꯗ ꯈꯥꯕꯅ ꯇꯧꯔꯤꯁꯤ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯃꯥꯟꯖꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯁꯨ ꯏꯀꯥꯏꯔ ꯃꯥꯜꯂꯤ ꯅꯣꯛꯐꯦ ꯇꯧꯔꯒ ꯈꯣꯏ ꯃꯥꯁꯤꯗꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯁꯤꯖꯅ ꯃꯇꯣꯝꯇ ꯍꯥꯏꯍꯧꯏ, ꯑꯁ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯚꯥꯞ ꯑꯣꯏꯍꯧꯗꯗꯅ ꯈꯨꯠꯁꯦ ꯍꯦꯛꯇ ꯌꯥꯎꯔꯨꯕ꯫ ꯏꯀꯥꯏꯔ ꯃꯥꯜꯂꯦꯅꯦ ꯂꯣꯏꯅ ꯆꯪꯈ꯭ꯔꯦꯅꯦ ꯁꯦ꯫ ꯍꯣꯏꯗ, ꯏꯆꯥ ꯏꯃꯧ ꯉꯥꯛꯇꯁꯤꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯈꯝꯕꯜ ꯆꯥꯎꯔꯝꯕꯤ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯈꯝꯕꯜ ꯆꯥꯎꯈꯤꯗ꯭ꯔꯦ꯫ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫